Manipuri Gospel Ministry da miyang tariba mayambu Happy Sabbath. Ngasi tarik ni suba Sabbath sida koina nainagadaba Sabbath school lesson gi title dina Loan wahe amasung context. Koi gi memory verse sina Deuteronomy 31 gi 26 phangi. Koina padringai koina nainadringai mamangda soda haijasi. Sagada lebai paisor ngasi kauban numit Sabbath si nahakna pibire aduga koina nainagadaba mayam singsu thawai asengmana ngangbiu takbiu tambiu aduga tariba mayam singdasu nangi Bible na punging thawat hanbiu pangal pibiu Namuna naksin naba Saki du pibiu habise aina Jisu minda haizabani Amen. Memory text Deuteronomy 31 gi 26 ta haidana lay. Ayan gi larik sing purau isogi covenant gi manakta purau maram di aduna Saki lepkadawani Moses na ayan jingse iringai matamda mana mapung phare lore hadana poro laga mana tawkiba ngatani karigi maram oidana ayan singse isogi covenant poro habase karigi no haba matamda and se preserve tawgadawani habase sige lesson that way ayan na koibu bichar tawgadawani habase sida way lakadawa generation after generation gidamak phawba ayan se thambi bani habase sida uba phange ayan se Otopaga yansin dana na bagi damakta so ayan preserve tawi. Aduga kontangda ayan se karamano lo se karamano hadana reference tong na bagi damakta so happy ba iduna laibani habase sigi verse ta kona ubo phangi. Kona makata ba lesson sida 2 Timothy 3:16 and 17 da koina uba phangi scripture isogi scripture se karam haina koina gyan ta gadabra habase 2 Timothy 3:16 ga 17 da iduna le isogi wahai isogi thausinna ibongatani Isogi way se kadai phawba kanai haiba matamda koina thajaba yaba aduga reproof thausin waraknaba aduga koibu achum aran khangnanaba aduga dharma chemase sini sumaina chalu haibase khangnanabai damakta isogi way se pira aduga isogi mamangda mapung phanaba aduga lairiba thabak aphaba pumnamakse pangthoknabi damakta pibani that is the purpose adu khaksu nate koina Bible paba matamda kari phaba kanai habase sida ubu phangi Jerusalem se Amukhana Semgatse Haidana Nehemiah Amosung Israel Singna Kanna Honaki Babylon diki lakiba Greek diki lakiba sorry
Medio Persia digi laki pa mayam Jews su laki. Aduga semba lore saba lore adubu moise karamba mino haiba matamda masagi lon phaba khangdaba aduga isogi loze kaugre haidana Israna moigonda amuk takpiba tambiba oirame Israna group ani khaidoi group amana isogi wahai haidokpa group amana isogi wahai se implement tawba yanaba isogi wahai se siniko haibase implement tawnaba hairame asi paba matamda Moses na iriba lari manga singse loina moina phammaga tuminna taki leiriba pumna makse karam haina Israel mayam singse Egypt gi puroki bano isona anga ngakpa thabak tawgi bano habadu loina makhangki hoi lonze loina mak lising taruk mathakta lei haidana su takpi adugi mathakta isogi wapause isogi larikse koy jat loina mak translate tawraga su tawduna lairi watpa khara su lei pare ba mayam su uba phangi isogi wai se kyamu maru oibra hoina imungda karam haina tambiba sangba gi blessing se kari lai haba se koina Deuteronomy 30 juge 46 and 47 da iduna lai isogi wahai se nangi pukning da thamo isogi ya thangdu angang singda tambiu tapiu ngakhalu isogi wahai se maman lei karisu kanade haina khanganu haine maramdi isogi wahai sina kogi punsi amasung asiba haibadu khangadoini isogi wahaina achumba isogi wahaina asengba isogi wahaina lambiru takpigadoini kuina hingninga gadi isogi wahai lawu haine Jordan kauba mafam su koina possess haibde koina leigani adu sumaina tawduna koisu sem saraga leiduna lei adu matamdadi sigi matamdadi Jordan ni adu asiki matamdi heaven is our goal sagar ta satna naba phajagraba mafamda satna naba koina kari tawbatai haba matamda koina isona haigiba kari lei isona tambiriba lesson Bible digi kari lei habase koina kawoidabane Jews mayam Israel mayam moina tagi bagumna khoisu isona angakba khogi punsida tawri habase koina kawpham thokte habase sigi lesson da ubu phange oi mathang taba Monday gi lesson sina wahai amasung artha yamna common oiba wahai ama haide adudi love nungsiba Greek ki donda de nungsiba se mari khaidoi agape love haina storge love haina phileo and eros agape love haibadi unconditional love asigi love se kanaga samdam nai haba matna Jesus Christ gi nungsi padu samdam nai
Ani subana family love imungi nungsinaba. Ahom subana maruk mapang nungsinaba. Ikon konba number 4 sina romantic love nupi amasung nupage nungsinaba. Aduna nungsiba agape love. Agape love se karam haina tawbra habaze koina 1 Corinthians 13 da ugo phangani. Sumaina hai koina chinna iso angel gumna ngangba ora ngamagasu thajaba kana leiba oragasu lairaba mi singda pijak thakpa orabasu karisu kanade haine nungsiba laitragadi kanade adana isoge agape love to koina tamaga laigadabani maramde agape love ta di magi love to di patient hai kang kali hai kind aduga envy tukachaba laite migi phataba thabak taude haidna ugo phani aduga koina yamna common oiba koina Sabbath wish tonaba amadi karino haba matamna Sabbath salom hai salom habadi peace ki athaze manung changna lay inner peace mayam na piba ngamdaba prithvi na piba ngamdaba peace ni isona pigadaba salom adana koina wish to matamda Sabbath salom haba matamda isona koibu santi piba oisunu imungda ingthaba propo oisunu haiba gatsa mane adana sida meaning mayam lay words manungda rich in word habagi lesson ne kona tamki basu adoga matang taba Tuesday lesson da kona yeminasi Tuesday lessons da kona kri tambayai haba matamda repetition word patterns and meanings hai kona hanjin na ngangba karigi maram oidana hanjin na ngangmano haba matamda emphasize taba yamna moru oi habase khanghan nabegi kabi singna irakpa ama kotoge Genesis 1 gi 27 da kari hai haba matamda isona miyoi base isoge saktam lawga semi isoge saktam sina isona mabu sembi nupi nupa do isoge saktam isona sembi ya English de created sembi ba koina create haiba Hebrew loan se bara masu haine bara ze isona sembi ba matamda hana lairiba poche sizinaraga semanate habase sigi lesson da ugo phange aduna takpati God isose has the power of creating new isose phajaba anoba semna bagi pangan sakti mangoda lay aduga maze ability habade ngamba chang mage ngambagi chang se limit laite aduga monthangda iroi why amana pulap punsimba why amadi creator he is the creator koi sembiba mioiba sembiba mapuni adubo sida kyamu emphasize tawragasu aini ko sembiba mapuni haba power emphasize tawragasu mi mayamdi isobu krumdabida isona semiba prakitida krumduna lay aduga Isaiah 6:3 dasu ibalai holy kyamu seng thoiraba
no isoze haina haidana lay isogi aseng mase sengman begi ko isogi prophet phawba ma na as aise matik sade ko haina haizai aduna sige lesson sida hainingba lesson sida tamgadabadi karino haiba matamda Jesus Christ se khoibu nungsi bigi maram oidana mahak se khoibu sembi bani kawaidaba mana God is a creator so se sembi ba mapuni boga ma se so se yamna sengba mini aduna khoisu sengna leigadabani haibige lesson se Tuesday lesson da khona tame adoga Wednesday lesson is the text and context. Mi miyamna lan jinjinba. Context to loktoga atop sirana hapa ama ay haige. Peter gi vision sida ayamna khangnare. Mana tumli ngai matamda. Sagadagi sa clean animals su yauna unclean su yauna thadaraki so na hai asi sa sing janana lauraga nang sao hai adubu pita na di yade no adugi sigi verse law khalaga mayam na haina rise Isona Peter bu Zaro harabani Sarasi permission pire permission granted hadan khandana sadada lay adubu adunate Sigi lesson da Isona takpi babdi karino haba matamda Gentile gisu isogi plan lay Mana nga ame Sigi vision se karino hai base nga ame adubu konthang da ma khang ame khoisu Peter gumna khangbo gumna khoisu khangi bra natraga text amakhak lauraga sini haina haiduna lairi bra mathang na muka Colossians gi 2 gi 14 to 17 sidasu yamna mina sirana khanba malai isogi wahai singje loina ma cross ta pang cross the law na loi kre ya ba matam na adodi isogi lo isogi yathang se nga ta su kai dre na isona pang ting bada lo na lai kre ha na khanduna lai adubo verse 17 le kare hai shadow of things to come tungda lakadabadu adu khakmi koigi koina Moses ki matamda koina yengma matamda di koina ubo phangani koigi century service yauna kana represent awi tauriba thabak mayam century da tauriba temple da tauriba mayam se kana bo represent awi haba matamda Jesus Christ represent ado singse cross loi na loi kre mapung phare haibani aduna kari kawi haba matamda ceremonial laws hainasu khane aduna koina Bible pa ba matamda koina context koina yenga koina pa ga da bani habigi lesson Wednesday lesson da ubu phangi nasi azina iro loi bagi lesson books and their messages larik amasung mogi wapau habigi lesson ni khogi Bible da larik kya lay have matanda 66 lay larik macha sina Bible sai larik macha gi masingi 66 adoga 66 macha gi
मोगी मचा मचा लारिक मयाम से मोना करी पुई हबा यामना इतोप तोपा मैसेज पुई मयाम गी इतोप तोपा मैसेज मयाम सिंगना थीम अमा सेमी थीम दि कनानो हाबा मतम जीसु ख्रिस्टनी अदना जीसु ख्रिस्टना मागे गोल अमा ले गोल सिना करेनो हाबा मतमदा मियोय बसे करम हाइना आइना कनबी गदनो हाबेगे गोल नि अदना लैरिबा स्क्रिप्चर लैरिबा मयाम सिदा उरिबा मयाम सिंजे करम हाइना ताइबंग पान मिजे करम हाइना कनसिगे हाबेगे लोन अमखत कोइना उबे आइ 2 Corinthians गे 3 गी 2 and 3 da sumaina ibalai khoigi heart thamoi je epistle ni lari amani semban amani mayam na khangnei mayam na paduna lei hoi khoisu bible paraga adu khangna loiba natte खोइचु लिविंग टेस्टिमोनी अमा ओइगदाबनी है विटनेस खोइगे लामचक सजत तसु खोइना विटनेस ओइगदाबनी चिंखक नांगबखक नाते अदुबु खोइना तौथोरकपा खोइना फिजेट अदुगा साजत असुगुम्बा चिंगबा सिंजे मीना पादुना लई मीना येंगदुना लई सिनुपी मचा से फबरा सिनुपा मचा से क्या मरम ओय ए सिदी याम फबनी अस्सी नुपी दि याम मरम ओकपनी हाइना गद्रा अदुबो मयामना हाइहनसी verse 3 दा खोइजे इसोगी थबक तौनबगे epistle amani जिसु ख्रिस्टगी epistle amani हाबसे खोइना लौगदबनी अदुगा इंगना मुकना इबा epistle नते अदुगो अहिंगबा इसोगी spirit ना इबा ओइगदबनी है अदुगा not in the tables of stone नुंगना हकपा अदु नते अदुगो fleshly table of the heart खोइना मपुंग फाबा साखी अमा ओइगे हारगदी verse 3 से खोइना तंबा चांगी खोइजे याजरे epistle अमानी अदुबो खोइना ngang थरोकपा सजत लुद्रे खंगगदी खोइना इसोदा हाइजबा हाइबदु चांगी खोइना कावरोइदबने इसोबु हाइजबा इसोबु लौसिनबा इसोबु नकना लाइनानबा खोइना सेम सागदबने अदु सेम साबा ओइबा मतुंगदा verse 3 जे ओइरकनी इसोगे अहिंगबगे स्पिरिट लाइबा इसोगे वहाइजे खोगे मनुंगदा लाइबा हाइबदु ओइगनी इसोगे स्पिरिट अदुगा इसोगे वहाइ मनुंगदा लाइबा हाइबसे करिनो हाइबा मतमदा खोगे डेविड ना हाइबा मलै the word that I hid myself that I may not sin against thee nangi wahaize agi pukningda thamage maramdi nangi mayokta aina pa tawtanaba aduna tariba mayam lam atotopadagi famagata iba mayam sing isogi wahai paraga isogi wahai pa bukhak natana isogi wahai sida aige punsigi
kananaba kari lay habase khone thijinse maru oina khona aroiba tanjada khone hingi bani koina sigi virus ki ithinna khoingonda depression pihanbasu yaure adubu isoge wahaina pukning thawat hanba oisnu yengi ba mayam singdasu isogi lami amamam oinaba khoinasu hotnasi habase aina haizaraga irorobigi aina prarthana tawke sagada laibai pai sor nahaki sastrana khoi pukning thawat hanbiyo irang marak sida nahakna kon hanbiyo ngak thok hanbiyo nahaki sastra nahaki commandments na thamoi nungda hapungamba mi amamam oihanbiyo habase jisu mingda haizabani amen. Thank you. Maranatha. Nungsi haiba isorna matam apaba tibi bagi damakta isor ko manghai na nagachari ngasi anak nangkadaba topik asidi taibang pan asida palak tiba namakra langthuk ra chatpa ngamloi duba taibang pan mioi namakmadi khoi nagi pamjada asigi topik da anak nangkadi asidi kadina asiba death asiba habase kanana su pamde yamne kiye asiba habase miyoy bagi punsi de kramai lakna kani maram tiki asumai na ko gi punsi gi portion isola bibi buguna ko gi punsi de le akhoi ki chin inaw kaina kaya leire siba uman ba matamda punsi gi mahausa akhoi se khangre bible gi ba matamda asiba se kada gi la ki ro basu akhoi hojiki lang ko ka chat pamam aduna ngasi akhoi bible gi yemina ka asiba se kada gi la ke karamai na asiba se akhoi lang ko ka natrapita karamana asiba se akhoi phangdaduna hingmama kadage ani bible ase khara akhoi chanjer asman ni bina se niyoy ko isona semba matamda bible nihoro de yengba matamda niyoy ko isona semba se magi satam de sembi sahi chamapan bising ama hingga nang se siningai ko habse miol ko bibi de miol ko gi thamoi nungda akoi ne Ecclesiastes chapter 3 ke verse 11 akoi English ai smana pathoke he has made everything beautiful in its time he has also set eternity in the hearts of man miol ko gi thamoi nungda nang se lomba na ke hingna ko habe ithil ama happy ge maram odena miol base sining de hanubi hanuba chahi chama yoga da mi sing thawa nara kanda maza masuna laing bi krote waro pe krigi sining de ai de himman re pele sining re asengri shibagi mama la shibagi banga karigira miol ge thamoi ga isone ithil ama lomba na ko kunsi de hingda buli ko habse isona sumani happy ni maram ne adu oradi sibase kada la what is it asiba habse krina where does it comes from kada la miol ko isona sema matamda asiba habse akoi ga suru poina pibi de miol ko isona sema lo krabon mutunda nangse lomba na ne himuko hai isona piye aduko condition amana highway in laba lomba na ne hinge highway in laba numiti nang si gado ko hai se akoi na
Sumana Buwe. Behold, chapter 2, verse 17, Sumana Aye. The day you eat, you shall surely die. Isol ki wahid illabdi, ako lombanan kahingi, indradi siye. Ako ay Bible da Sumana yung mamatanda. Ako ay ipa iku Adam amasung Eve mabanina. Isol ki wahid at hena Satan ki athem badu makoy na tasar na koy na sige hayja na sige na manate Isol gumdani haina Satan na bad misinterpret tawraga. Hemra matanda Adam Eve se Isur gumni rene mabani ki position ase satisfied hoidre pelak re Isur gumni re adu ko bagi marana Isur ki wahai ku chinara Satan ki wahai ku thazar mabani se chaki re adu ki hona nasi hawa asiba harse minoy ki surup ko na sumana Miyol ki suruk oina ngasi se ekoi kunsi lai thukra ga chappa mamroi de ba gunna miyol ba ekoi kunsi da asmani tina dana le adugo asiba asiri pata de mamam de asiba ha se lai siba tangai da isor na pibi ganate asiba ha se highly in the mahai the wages of sin, the fruit of disobedience. Romans 6, verse 23, the wages of sin is death. Papi atau mandi sibani. Karena tayang pahala sila pato dapat lagi. Ay siya tahu. Milo naman tahu. Adam kita hara semua nak pokok pemilu itu. Papi nature tu kau nak. Pokok kerap pemilu itu bagi maram nak. Papi kita itu. Aku di suruh kau itu asih banget. Aduh orang beri asih banget sini. Mio itu nak pakai consequence, pakai atoman se mio itu se asumana panggraga, asumana sihirga mio itu se taiwan panas itu asumana muda semua. Ismona ya ribra nanti. Ismor minum si haibat tawar itu ismona mio itu nak pakai mahaya naga. Awa anak maik naga si itu ismor di median numate numsie. Aduh di malam mio itu amungai himsunu hadi pambai si iswana sigendi kiye kata hadi pato bandunit makta ako Hebrews chapter 3 verse 15 first gospel Adam and Eve pato krabat numit makta niyo ko amuka pagi mahai pagi taubiman asiba adu di langko raga lomba na eternity isur di macari hak adu umum berkabi yang lagi pambai isur na dibiki. I will put enmity between you and the serpent. You ada sedikit nabra ada nubi adu di dahara masuk lindi dahara asige anida aina cekna batum gini kerigina ada lindinga asmana tinari hawi miol bagi ahim bagi chance lain. Aduh gimana nak lingga niol tak ajak nak bertanya ya kerigi mapana magi macam apa Yesus Kristana tayang mana sida nubi aduh gi dahra oleh oklak lagi aduh di Bible ke continuation the serpent ling aduna nubi dahra dan oklak angan magi kuning the chicken aduh nubi di oklak dahra angan aduna lingin makopi, he will crush his head. Aduh di ubang matanda. Pagi athemba Satan nobody Yesus Krista. Nubi aduh di poklak makna athemba Satan. Pagi namu aduh mangan begini hari assurance aduh tangki. Aduh na New Testament Yesus Krista tayo pa sila lakong matanda. John 3:16 siya. Well, doon naman simpahan para kapatid. For God so loved the world, isur na tayo pantum na magpunungsipan bagi magi macan pa makatan may ba tayo pan ba miyo ba
kanbinigai damak tharpi adugi marana kanha mahabu thajaba magi sacrifice Calvary cross the sidiba paki consequence asiba mahana cross the yana sikhato thajara ai damak niko magi marang lete ai Iran mahana puraga aina pangdabagi mahai asiba mahana puraga cross the sidiba adu thajara Sibana Lord, I will not perish but have everlasting life. Mabana lombana bahadu amgani. Jesus Christ. Hazaba adu khamni miyo dogi damata. Ahin dogi pambai ampa isona. Plan of redemption. Habis miyo isona sumana sendiye. 1 Corinthians chapter 15 verse 21-22 Asiba habse mi amagi mamandigi asiba habse taibang pang santhuna spread out over adu kacak manana hingga ba paun lamnam ba hadusu habasisu Jesus Christagi mamandigi amuka miyo bagi damakta amuka ahim bagi assurance amuka bibiye Matthew chapter 40 verse 4 apana Jesus Christ na tayo pa sila lahat mahapna baptize John the Baptist na baptize the week of matunda wilderness mahap ke earthly ministry tayo pa ministry hawang tayo sila thawrang to ko na man lamhang the fasting 40 days mahap fasting to ba chaki adu ko ba matanda Satan na magi witness magi aswan badu khannaga magi needs darkar le asi ko lam ni haba manna khannaga Satan Jesus Christ bu the balaki Jesus Christ ge koi ki maru koi ba darkar koi ba adu gi pungja bangdi cha bible kan tek se bam tande tan ai hai kari ki ma se numit ni funi se ma se fasting to la magi damak ka sana rupa pin me bedu le aduna Satan na aduna nung ase tan on halaga chakrone haiba mata to turn the stone into bread too easy Jesus Christ agi damak yang laiman universe namak ase magi chimba tigi laisanu haiba mata thula pangakani nung adu tan on hanba halas laiman kre Adu Jesus Christ na krihaya athem bagi makha akta tadi hide Ishwar ki wahai mahana ko toy Ishwar ki wahai aduna athem bagu mahana lam toy Hebrew chapter 40 verse 12 da sumana haye Ishwar ki wahai asiki ko maya ani pa ba khabak thang da chak manai haye ani ma haye ya akhoi ki pa ki lamni asiki athem bala amana asigi khabak khang asina hayu da ekoi lambi athem ba mayam ko singdor da chate da ni aduna Jesus Christ na athem ba thingna ba matanda asigi khabak khang asima ka chimbo miyoi base tan khat ni hing banati ko tan ni hindi hana Jesus Christ na haye ma ya na singa asida words wahay ase pai tan habse adam ni na Bato menunita Isona semana hari Adam nang se nang ibupi wahai nahap natai Isona wahai na chakru hai badagi hena nang ibupi wahai ta ki marana nang se humam thok nang i chinja ki tan gadoni ko nahap se laimoi ki sembani laiba amon ri kho nang humam thok nang najinja thi gadoni ko hai ni marana koi chak ase miyoi ba koi no man ma ki mangal thamna hingninga chak chak da adu sa than na charam ba su isor ki chinban di wahai ijan ba ijan ki nasi su na na hingu ko haram drabdi sa than na charam isi di na koi na thaja ti hospital da asi ba tham ba mo adu da chak ne mi gra na ma ko su sa thok na siram su ke ya ko ina
ina hunmanupa magi chapa manunda yen mapai kai na lerambaya ahaw tu yam lerambaya adu ishwar ki wahaina nan ngasi loire haini rabdi upai late ahaw athumna ai ki punsi extend to kada banate ishwar ki wahaina ni adu na jisu krishna asida hai man shall not live by bread alone tan khakana minoi ba hin banate adu ishwar ki chinba dagi thokpa wahai adu na minoi ba hin bani jisu krishna 40 days fasting tawta ma side madi ishwar nasa agwi sida bani ana khalam yo Moses 40 days fasting tawta side ngasi nang ai try to se numit kaya nang fast to hin ba mang bana ishwar ki wahai nang sa sa ishwar ki damakta haina na chanda fasting to pratna to ma matanda ishwar ki sustaining power ma ki wahai aduga nang thokra de 40 days to silo aduna isin na sa ishwar ki wahai ase ahimba punsi sanghan ba power ne asigi wahai khatna miyo bo hinghan do nambe ishwar ki wahai ase adubo isin dinaw sa ai khoi di krama na tawbe ai khoi di punsi minute ama pa extend to ngam roi do ba chinja thiri ngai da ishwar ki wahai punsi sanghan ba ngam ba wahai ko ai khoi ne net ga le ba net khai na le means thiringai da nang no mana te hingno ki yung sunate building saringai da isodi wahai punsi sanghan bangam ba lo mana ba punsi pibeng ba wahai ko ne khai na le ne asise adam ki problem da chat manai na koshi ishwar ki wahai ni magi nubi wahai ta bu bhai nate ishwar ki wahai ga ona taina ba matam lade kana ki wahai koros ima ipa ki koros tham bada ishwar ki wahai khatni punsi saman manam ishwar ki wahai khatni ai koi ki natural death ngasi ichin inausi khana na le mong phamda kaya sangre asisi natural death asigi natural death asigi amuk ko khadaga hingan bangam ba ayo ishwar ki chinban de ki thor ko hai khatra hingan bangam gani jesu krishna ko thajaba adu khatra ko hingan bangam gani Adam and Eve na part of matanda ngasidi ko ni yeba matanda lai khajaba sabo kani hayeng amo ko khoi gini una anau ba sabo kani amuga ke thara kani mahau samoi ke akoi ichin ni na imani be maya pani na hadda aduga kana asibana asise toina uman ba matanda ai khoi punsi ki portion iswana sendi ba sro ko na ko ukre ki ba su power da bugum mahau sa ko bugum na than thar koi maram adu ko ise ni na sa asise mahau sa na iswana sendi ba matanda lai se thato ba noma du phui thani nga ken thani nga ha se ba na te lo ba na ja sa ti nga ne pa ki ato man na miyon ki punsi da asiba pura ko khatna nature pura da soi kre environment pura asise koi asumai lai da banate no ma ishona asigi pagi consequence pagi mahai na asiba akumba apat mayam adugo ishona anong ba ko na amka senbat ningan ishona amuka lenga ni lakado kuidre mahaka lakani
asiba hai se mahausa nate pa ki atoman ne miyoi ba koi se sibade kiye adu pa budi kiye pa budi adum pa ba niti tawning ba adu pa ki mahai asibade pa ba asiba sibi pa tawgi mahai ni ko se kha ka let us fear God, and hate evil, and shun evil. Pak butuh kasih. Kari asiba haji, pak di mahai. Adu mana? Aku pak butuh tu kasih. Yesus Kristus aku khatan kasih dengan lerabdi. Magi wahai in dengan lerabdi. Mabu khatan aku ni yang dengan lerabdi. Noma. Aku nak Yesus Kristus katakan dalam apa ini? Aku nasi bagi mahal, aku natural death kasi aku sudah nasi. Aduh, Yesus aku thasa permisi kita makni mengkam kasi aroy nanti. Grave is not the end for Christians. Yesus aku thasa permisi kita makni. Mengkam asli, ngahak tayo pagi awak tadi, potahan beli Yesus na. Aduh. Ishwara lengkapa mahapun ngai na leba mahapun wahai in na leba miyoi ko amka law lakani adu matamda mahapi khonjer adu ta ka ek mongpham digi amka hingan ni 1 Corinthians chapter 15 verse 55 ka sumana ai koi na mongpham adu da leba mongpham adu ko law khai ni haye where or death is the victory Nanggi am tukari pada cakapage. Oh, where? Oh, death, where is your sting? Hey asiba, nanggi nam pada cakapage. Where is your sting? Aku yang asibo lantau ni. Asibo aku yang lau ay. Isor berhasil demi segitu. Mumpang masih aroy nanti. Oi, tayo panas sila library na. Ako si Marta Pato eh. Aduh, Pato na tumba mapang ada. Aduh, hipra ka lagi daw na. Amo ka hawat si, amo ka mangjaw na sa si. Hebrew chapter 12 verse 2 da sumana hai. Let us fix our eyes on Jesus. I could meet us Jesus Christ mo khatang yang say. The author and the finisher, the author and the perfecter of our faith. I could be Kazaba, Hoganba, Aduga, Mapumpan, Bigadawa, Ishuru, Katan Genji, Magi Mapandi. I could Nasi Pata Turam Rabasu, Mahata Tanzara, Mahakatan Yamata. I could attain no man, Amuka Hawala, the land of Bakway. Jesus Christana, Peter, Peter na Jesus Kristabu yengiba makai maham isim di mata maham cat pengambi isim se ita kauraga nungsin puraga lega basu Jesus Kristabu yengiba makai maham isim mata cat pengambi magi mit ase Jesus Kristabu he do problema tanda maham se isim daluki ai koisu athemba awaba Nakalaba itaka ako na pando na lagi. Adubo ako na Jesus Christa. Ako itazaba ora o andiba. Aduba mapumpahan dito ba Jesus Christa ko katang ako yenga. No manoma ako one step at a time. Ako tsatagale di. Ako mapumpalo ini. Atem bagi itaka ako tsatang dani. Sagale ba hagasidi. Lana demi kita. Hebrew chapter 12 verse 2 terman hai Jesus Kristus na awa mayam cross mayam to ay kita magpubi kre minum may sa mayam ikay ang mayam mahal pubi ka mahal kasi mayam bulan ng ka hositi mapagi sinhasan yathang mapaduda mahal pambe ay koisu Jesus Kristus na Utpi kerba mahagi
ꯑꯩꯈꯣꯏꯁꯨ ꯂꯥꯟꯅꯕꯅꯤ ꯃꯥꯒꯨꯝꯅ ꯁꯔꯒ ꯂꯩꯕꯛꯇ ꯑꯩꯈꯣꯏ ꯂꯣꯡꯕꯅ ꯄꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯕꯅꯤ heaven is for overcomers ꯂꯥꯟꯅꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ 이제 나와서 아시바 하듯이 아이고기 분시다 탱나를 나이나이 탱나를 피게 아두고 아시바 하듯이 아로이바는데 크리스천 아이고기 됩니다 아두고 이소기 와하이 타자가 미싱이 되먹더니 아시바 탱나를 나버수 아와 마요 나를 나버수 타이나가 마양 탱나를 나버수 이소고 타자가 미오에 아이고기 되먹더니 Mopang pada lima pandang. Aku ni demam te Iswara thawang lang liba lomba na deba hingba punsi na lomba bakang dini. Asigi punsi no pam na gadi papo tu kasasi. Kari pam asigi mahin asiba asigi. Asiba ko kiro ise papo kisi. Asiba ko kiro ise papo tu kasasi. Papo tu kasaragati. Aku asiba ko noma landang bani. Tapi riba pun nama ko Iswara borpi bibo ko isulu. Iswara ki wahai punsi sangan pamambang wahai sustaining power level wahai kasi aku ki priority aku ki number 1 in si sabu aku ki minglen sa nama kita makta yung kay icin ina nungai apa nungai kita makta hota nungai ka Iswara ki wahai mo secondary the thamma habis ni aku ki koi aswar ko gini aduna tabi riba pun nama ko Iswara borpi bibo ko isnu Iswara wahai illaga akoy noma athelu lana mo wasi karili heaven ase sarga ase akoy lana magni ki makka thawang tobi ko thani akoy nakang prarthana ase thagachari pashor nakna miyoy ga akoy ki makka Sibi kre nahakna akogi sarup adho nahakna kalbar cross lanam bi kre akogi damakta ahin bagi lambe angkot tambe gi takti gi damakta yang ka chari pasho akogi asoma kaya ge so nahakna ma thopiu nahaki thoza nah na chingbi gi mapana noma aku akhir bulan mereka Iswara nahaku ani sebab lembak aku ngai bangang Kristen buat pengantian Iswara nahaku nabi tapi riba